Kurumjari, ISTV ki Manipuri pau miyeng tabiri simbu taram nausari handada mariba pau. Asian IM gi warishin purakpada karama makhalgi autonomy pigadori bunu haibasi Manipur gi miyamna kupna yengwa changni haina Dr. Dhanbir Raisamna ngdokre. Pau Sondrong Pizare Bharat Sarkar amadi Asian IM anina chahili sang sitna santi gi wari zatharali basida warishin purakpada karama makhalgi autonomy pigadori bunu haibasi Manipur miyamna saksinna yengma mathau tai haina social scientist Dr. Dhanbir Raisamna phongdokre. ISTV News ka unabada mangna makha taraduna Manipur gi territorial boundary kairoi haibagi thazaba phongdoki masigi matangda interlocutor RN Ravi ga unaduna kayarak hanna thazaba pikre. Luribadi Warison Purakpada Bharat Sarkarna Asian IM da autonomy gi wafam da lakliba asini maram aduna miyamna karama makhalgi autonomy no habasi kupna yengba changi haiki Government of India ki sojiksi autonomy si karamba autonomy ma pirasi habiki indication sound piraga karamba autonomy pigani habasi Manipur gi miyam da thamni na hojiksi hanandi autonomy si ekoi market gi 6 schedule habasi phanga lamaya ma tongan ta gi ba state gi bi wa lebani na yadabani adubu hojikti ekoi da laisi mana boundary kairo habigi poti assurance hanjan pire political parties na supire bharat community na supire hoji yengdoi di autonomy si wari sana baji my compromise line si thina bona bada ai aina pam do kra thadok na ga ani mang ni yana ba malak pada autonomy pibagi matang si yam maru wein khali Amaramda autonomy piba matamda Manipur gi resource phutuna puhigadawo oirabadi boundary kaibadagi hena sathi masigi mayek laraba khudam amma oina Canada lebakta lenungdagi resource maya multi company singna lokthokibadagi mafam adu mi leiba yadaba amadi kanadaba mafam oiduna leiri haiki ekoida tariba thabakti karamba autonomy no ekoi sinau sina pigada se habasi masida ADC da sagi 6 schedule gi photo hapsalaga adum lehenmagi wafam sina ahan boyna thamni aduga motipi de autonomy se khoi market gi di pigani habadi leitri government of India na su miyamna karam autonomy pigada ge si khano habasin thamni base Mawang thagi tang tarukta thangthian CM kowa mioi ama halaga hundola ma thogdokta chenaba mioi sing faduna matik chawa cherak piu habada pida yang paite association na tha sigi taruki ayupung taruktagi nimidang pung taru fawba Chorsambo district pung taranthoi gi ban tawgani hairi Hauji Pau Yimlathana Atem Bremtang Luxury. Yes, with aided minerals, Manipur da ahanba amadi amatangairaba mineral water asida potassium yaubasina BP stroke ki risk hantahali, magnesium yaubasina heart pagathali, sodium yaubasina chakhaunaba, kidney da nung leiba amadi mapan thokpa nungaitaba singdagi ngakthoknabagi pambaini. Hairiba mineral singsi bottle da halaga yoliba ising amatada yaude. Yes, khakta da yawi. Suzuki gi gari macha makhal suna fangbiragani Thangmaiban DM College Road ta leiba mafam asida servicing center gi khudong chaba amasung spare parts sing MRP rate ta fangbiragani loinana irai laina loan lopagi khudong chaba su pijari ngasima klengsin birau Eastern Suzuki Thangmaiban DM College Road Imphal Manipur ISTV presents award presentation ceremony of First ISBS Manipuri Short Fiction Film Festival 2015, Sunday, November 8, 4:30 p.m. Bot. Dazzling performance by Shine actors, host Danny and Maya, overacting by Tez and Joseph. Watch the award-winning films from 1st November to 7 November, from 7 to 8 p.m. every day, only on ISTV Live 2 channel. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasimak unabiu Dr. Madhubala Laser Beauty Clinic MZ Avenue Imphal India gi ahanba national awardee Government of India na piba Silver Dew Makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol loktak industry industrial state takiel da contact tobiu Imphal East West amadi Bisnupur district oina makhal khudingi apamba 2 3
amasung 4 wheelers na chingbagi gari guarantor yaudna loan lawbiba yagani deposit tawba numita apamba gari su phangbigani pambiba miyoi singno unabiu Imphal Finance Head Office Moirangkhom Loklaubung Branch Offices Pauna International Market amasung Bisnupur Bazar Bisnupur Iramda masiki ahanba oina puthokjaba sangai plastic storage tank sizinnabi yansinaba potlam yaudraba LLDB ina sajaba sangai de sizinnabi lakliba ningon jakauba kumhaiga mari leinana chada taretagina tara phawba discount phambigani chahi tara gi guarantee ga loinana henaba makal khudingi apamba machusin phambigani khudong chaba si phambigaba mafamdi London supermarket laiba Lee Smart Industry thakadani adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda tuina chaba liver da akaiba laklaba natraga liver gi mapangan chontharak patarabashu karishu waningai leitre lift staff shira fijin biu adungi awaba punama kokna bigi pambaini diabetic na naraba anaba singnasu sizinaba yaraba lift staff capsule shu phangbigani lift staff syrup amadi lift staff capsule naraga laing babudi najingai da successful hobana hena fai I'm ready. Hello, Ro. Editor car late. Some say music put perfectly straight. Ado kankhar kanda freezy. Relax. Perfectly straight. Aina semi anoba sunsil perfectly straight with straight lock technology maramdi. Some kankraba matung dasu align straight oina laina bagidama. Wow. Music so straight oirina. Straight and gorgeous. Sunsilk perfect straight. Lock top you. Rock top you. Come on, come on. Yeah. Preconceptional amadi prenatal diagnostic technique prohibition of sex selection act ki makhada punung dalai ba angang masak khangdoktuna angang hapagi thabak hantan bada Manipurna Bharat ki manungda makokta lairi hairi ISTV News ka Family Welfare ki Director Dr. K. Razoga akhanana unaba amada mahangna wafamasi phungdokibani egasi solismunga samapan marfatara tarukta parliament pass tokraba matung English singani ahumda amuk amend tokraba PCNPNDT ek ki makhada atai atopa Bharat ki state singdadi female pesticide ki changasi chada amakha khanthari adubu Manipur gi oinadi anobu report ki matungina chada mangadi kanmang ngamduna khwaidagi mokok thangbada lairi haina Dr. Razona phungdoki Laiba angangsing habidi fetus si masi mangan basini all India gona 1 to 3% katani huji handabanga mise adubu yakoigi Manipur dadi 5% handabanga me angangi kan female fetus handan base habidi mama ipung de leba angangse masi mangan basini da koi handalabane aduna only the ayi wena koina latest information da ya koina mangin thani sali masigi phajani implement tawda masigi handan basida mating websi Manipur nattaba atopa state da angangbu nupi natraga nupani masakhangdolba matung nupi oiraga angang hatokpagi chang wangbana ek asigi matung ina sex determination tawa makhalamata da yade loinena penalty kya amasu piri English ngani amagi census ki matung ina Manipur gi child sex ratio asi Jamapan yang kai tarik oiram badegi English ngani taramathoi dadi sumnatangi jamapan kuntra tarukta hanthabang kamli Firam asida Ministry of Family Welfare gi instruction amagi matung ina hayeng Imphal da awang nungpoki oiba PCNPNDT gi matangda tarulak suba review workshop ama pangthokadori workshop asida Ministry gi Under Secretary awang nungpo station gi Family Welfare gi Director singna sarukyagani haiki masi XC makhada koi clear khudima registration togadamni masi nupa nupi khangtok na bani haiba yakoi advertise to baya de masi form F na singba masi phajana preserve togadabani aduga PC and PNDT koi gi nupa nupi khangtok na bagi oina sisna bai yade masi siramagadi aini yade mai punishment angani haina aina niriyai thongda mayamda khanjai Hozula silakpada maruba paw amhana Asian IM gi warishin purapada karam makhalgi autonomy bigadolibano haibasi Manipur gi miyamna kupna yengma changni haina Dr. Tuli Raisam na pudokle sigiri ISTV pawni dabi suwan khana